Ngasai ring king duna leiriba phone do paikhatlaga screen do thokliba to kanano haina yingli ibai saloyumba calling Saras pai sikadai pairu sikadai ningzing mangzing tawraga lei kona thangda paikhatli Hello Saras nang hozukai lei yumda lei ibai sa da chok mai tawrange chinna bell da satokre hayeng yoramadi soidana farak taramgadaba phibamni Saras wakhal yangbagi sora mo hondui office kam da satramo nangbo asomdagi employee mayam da call torokpada khangamdre ibaisa ai do isangam da bay office kam da kahodre ai ni somda ibagi chendana leire office na nang na khara yengsilangwadra na hairaga Saras khumde loyumbana hayeng do office nga ta lao employee moi khara punjilage strike tawni na kan irang sagat na doi taw male ado ekhoi ani da chatlagane handle tawrsi hoi baicha nasangam de haibdo bo kayam kan ngam rino yam kan manate da haksang kitang chokthabani phare pothana bo tawro hoi baicha si hanaga call thamna kre Saras sor mapi amohondoi da chawna thodok sigi mari makhongli rakhini matam da ai kanagi michang laini chamam naramo wakhalbo Laiduna puriba ireiduna atopa hidin amada thengluba mikupta kari thoklagadaba haibagi mi paiba pokle bell lagi lauthoi haiduna tumin lesin bayaba nate thodok adogi wari wakhong thidoknaba leptana kanna hotnaribani mathangi numit ki ayuktani makeup hek thorakpaga nag yet mamai leiduna koying yenglubada mingsel mamang de henthoibi phamlaga masam hatuna lermi Kaisa toino henthoibi mamai lai thoraklaga imana sargi lai khoramba chalo sena haiba adugi loisilini ngak ngairamo kuiro aiso sat iru lu thoga thorake sar yawga tabana ti paikhoma chatlamba dagi chapleplaga yengduna hairi ai yawduna ai lai khoramu doiba imana di sar lai khorumu chase yara oina hairano na haidraba kana chatoino imaga aiga inom chamem cha sulakani di hairakpani Akwai pulap tato mal da thilan lagi ai si isa si inung nungaite sir yam nungai traba yam nungai traga horen halak pada hidak lerage as natine nang chatkrano haiba roisan maloira kansida ngaktang chatlurage kaisu kuidok sunate lai khoram bayam chatningbra ai rulu zadri nang mangthora chatho da sir angang macha dong torokano si hairam laga thokre makhwang metlaga leplaga yinghowi nupi se aina lawribra akhoi mana lawribra khangdre tawrise makhada kom tharaklaga manemgi nakta lai ibema ibungo soba hawal awrabro hagol lawre ima phare lai khurumba chatkani ne phajana hairam labra hoi hairame chana batawsi ma dine leiza horasano hauzu mapan ipan puthokpa yaba nate ko pugadaba pojai gase hapsilaro lao thoknaba tawsi thengkinabani henthoi bisu pramodini na haibaga ngasaina chamthoktuna thamlaba heira singdo hapchinkre leising aduna tongan bapolang amamamda mapok kaidana hapkre chatlamdai gi marang tawringe da paikhomba sumakha da kumtharaklaga tawriba singdu yengsile mama gi matongda sorsot ine ima ho imao kai tawri bungo soba Wam ta haigi chatlamdai gi thabak yam chilli karino sasat hairo ai isa inung nungai deba ithalai ho pharak ta dong mali ma do thanamu imaga tato malga chatluro ngasai na haiba sunate angang sina loisan balwera kanda kayam kan ngamdrino ne khangde khara dum nungai treba pugrano ngarang di kaisu tawkida dai ne ngasi hekta naraba kuiroise kaisu la palam nate Irenjana ne phamungde hipkera khotkera leiramo as ima nachanu pa aise nare haibase thajadrabani ba seyengo isa sagalise si henjingradi kamai tawne ikai khangdaba do tawrakano nang se aigi chani ne kaina bu haming pokpa yaba hauna de nakun chapchana khangba jani ko ibe manang bu loidribra ne au loire ima ngaksinaga nuko ningthijana leiramo si hairam laga parmodini thokre Paikhoma mamai mamit suk tharaga murum solaga magi kada changki imane na suk phattabasibo mamau la aga macha nupa se otpire
ꯍꯦꯟꯊꯣꯏꯕꯤꯁꯨ ꯄꯥꯏꯈꯣꯝꯕꯅ ꯌꯥꯝ ꯇꯟꯅ ꯆꯪꯈꯤꯕꯗꯣ ꯎꯍꯧꯔꯤꯕꯅꯤ ꯆꯠꯂꯨꯈꯤꯒꯦ ꯍꯥꯏꯕꯒ ꯅꯪꯍꯧꯗꯦ ꯀꯥꯗ ꯆꯪꯉꯛꯂꯒ ꯁꯣꯐꯥꯗ ꯐꯝꯂꯒ ꯈꯕꯔ ꯂꯩꯔꯝꯕꯗꯣ ꯐꯥꯛꯇꯨꯅ ꯄꯥꯏ ꯄꯥꯔꯤ ꯍꯥꯏꯕꯇꯅꯤ ꯃꯁꯥꯗꯨ ꯕꯤꯠ ꯏꯌꯥꯎ ꯌꯥꯎꯖꯗ꯭ꯔꯕꯅꯤ ꯍꯦꯟꯊꯣꯏꯕꯤ ꯃꯅꯨꯡ ꯆꯪꯉꯛꯂꯒ ꯀꯕꯣꯔꯗꯇꯨ ꯍꯥꯡꯗꯣꯛꯈꯤ ꯈꯕꯔ ꯄꯥꯔꯝꯕꯗꯒꯤ ꯌꯦꯡꯈꯠꯂꯛꯄꯗ ꯍꯦꯟꯊꯣꯏꯕꯤ ꯎꯕꯗ ꯅꯣꯛꯐꯦꯠ ꯇꯧꯔꯤ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯃꯤꯅꯣꯛ ꯑꯗꯨ ꯂꯣꯠꯁꯤꯟꯈ꯭ꯔꯒ ꯑꯁꯥꯎꯕ ꯃꯥꯟꯕ ꯁꯛꯇꯝꯗ ꯂꯩꯈ꯭ꯔꯦ ꯁꯥꯔ ꯀꯩ ꯆꯥꯅꯤꯡꯉꯦ ꯀꯩ ꯁꯦꯝꯃꯛꯎꯒꯦ ꯀꯩꯅꯣ ꯂꯥꯏ ꯈꯨꯔꯨꯝꯕ ꯆꯠꯅꯤꯅ ꯆꯠꯈꯤꯗꯥꯏ ꯏꯃꯥ ꯍꯣꯏ ꯑꯣꯏꯅ ꯆꯠꯈ꯭ꯔꯦ ꯑꯩ ꯂꯩꯍꯧꯔꯕ ꯀꯩꯗꯧ ꯂꯩꯍꯧꯔꯤꯕ ꯆꯠꯂꯨꯁꯨ ꯌꯥꯗ꯭ꯔꯣ ꯌꯥꯝ ꯆꯠꯍꯟꯅꯤꯡꯉꯗꯤ ꯆꯠꯈꯤꯗꯣꯏꯕ ꯄꯥꯏꯈꯣꯝꯕ ꯆꯤꯝꯕꯥꯜꯅ ꯑꯃ ꯆꯤꯡꯈꯠꯂꯒ ꯅꯣꯛꯂꯒ ꯏꯃꯥꯗꯤ ꯉꯁꯥꯏ ꯆꯠꯈ꯭ꯔꯦ ꯅꯪꯅ ꯀꯅꯥ ꯆꯠꯇꯣꯏꯕ ꯑꯃꯨꯛ ꯂꯧꯕ ꯂꯥꯛꯑꯣꯅ ꯐꯣꯟ ꯇꯧꯈꯤꯗꯣꯏꯕ ꯁꯤ ꯍꯥꯏꯔꯒ ꯐꯣꯟꯗꯨ ꯂꯧꯊꯣꯛꯇꯨꯅ ꯗꯞ ꯇꯧꯁꯤꯟꯅꯩ ꯄꯥꯏꯈꯣꯝꯕꯁꯨ ꯐꯝꯂꯝꯕꯗꯩ ꯍꯦꯟꯊꯣꯏꯕꯤꯒꯤ ꯐꯣꯟꯗꯨ ꯇꯞ ꯂꯥꯛꯈ꯭ꯔꯦ ꯌꯥꯔꯦ ꯉꯁꯥꯏꯅ ꯌꯧꯔꯝꯃꯅꯤ ꯍꯧꯖꯤꯛꯇ ꯊꯣꯛꯈꯤꯗ ꯉꯥꯏꯔꯤꯕꯅꯤ ꯑꯩ ꯑꯗꯨꯝ ꯀꯧꯒꯦ ꯌꯥꯅꯤ ꯀꯣꯐꯤ ꯊꯛꯅꯤꯡꯉꯦ ꯀꯣꯐꯤ ꯑꯃꯇ ꯂꯣꯜꯂꯣ ꯌꯥꯝ ꯂꯩꯍꯟꯅꯤꯡꯗꯗꯥꯏꯅꯦ ꯌꯥꯔꯦꯍꯦ ꯃꯔꯩ ꯌꯥꯝ ꯇꯧꯅꯤꯡꯕ꯭ꯔꯥ ꯈꯪꯗꯦ ꯃꯔꯩꯗꯤ ꯁꯥꯔꯅ ꯍꯧꯒꯦ ꯍꯧꯔꯒ ꯑꯩꯁꯦ ꯑꯅꯥꯕꯅꯤ ꯀꯩ ꯆꯥꯅꯤꯡꯒꯦ ꯍꯥꯏꯅ ꯍꯪꯉꯝꯗꯥꯏꯅꯦ ꯀꯣꯐꯤ ꯑꯃꯇ ꯂꯣꯟꯕꯤꯔꯛꯀꯗ꯭ꯔꯥ ꯃꯁꯛꯁꯤꯒ ꯍꯥꯏꯔꯝꯂꯒ ꯀꯕꯣꯔꯗꯇꯒꯤ ꯐꯤ ꯂꯧꯊꯣꯛꯂꯒ ꯍꯣꯡꯗꯣꯛꯄ ꯆꯪꯈ꯭ꯔꯦ ꯍꯧꯖꯤꯛꯇ ꯃꯥꯏꯊꯣꯡ ꯃꯀꯥ ꯂꯥꯝꯂꯛꯏ ꯁꯣꯝꯗ ꯂꯣꯏꯌꯣꯟꯕꯁꯨ ꯉꯟꯇꯥꯅ ꯑꯣꯐꯤꯁ ꯂꯥꯛꯇꯨꯅ ꯂꯩꯔꯕꯅꯤ ꯅꯣꯡꯃ ꯅꯤꯅꯤꯗꯨꯃ ꯑꯣꯐꯤꯁꯀꯤ ꯊꯕꯛ ꯂꯣꯏꯅꯕ ꯂꯣꯏꯅꯃꯛ ꯍꯦꯟꯗꯜ ꯇꯧꯗꯨꯅ ꯊꯝꯈ꯭ꯔꯕꯅꯤ ꯀꯣꯜ ꯋꯥꯔꯤꯗ ꯁꯥꯔꯤ ꯍꯜꯂꯣ ꯁꯥꯔ ꯌꯥꯅꯤ ꯇꯥꯛꯄꯤꯌꯨ ꯅꯣ ꯁꯥꯔ ꯑꯗꯨꯝꯕ ꯀꯩꯝꯇ ꯂꯩꯖꯗꯦ ꯌꯦꯁ ꯁꯥꯔ ꯑꯊꯨꯕꯗ ꯁꯥꯔꯒ ꯎꯅꯅꯕ ꯁꯤꯟꯖꯔꯛꯂꯒꯦ ꯑꯣ ꯊꯦꯡꯛ ꯌꯨ ꯁꯥꯔ ꯑꯣꯀꯦ ꯇꯥꯟꯖꯥꯗꯨꯗ ꯑꯣꯐꯤꯁꯀꯤ ꯁ꯭ꯇꯥꯐ ꯑꯣꯏꯔꯤꯕ ꯁꯨꯔ ꯅꯣꯛ ꯇꯧꯗꯨꯅ ꯂꯣꯏꯌꯨꯝꯕꯒꯤ ꯀꯦꯕꯤꯟꯗ ꯆꯪꯂꯛꯏ ꯁꯥꯔ ꯃꯄꯥꯟꯗ ꯂꯣꯏꯅꯃꯛ ꯄꯨꯜꯂꯒ ꯂꯩꯍꯧꯔꯦ ꯁꯥꯔ ꯊꯣꯛꯄꯤꯔꯛꯄ ꯌꯥꯔꯅꯤ ꯃꯤ ꯂꯣꯏ ꯁꯨꯔꯕꯣ ꯑꯌꯥꯝꯕꯗꯤ ꯁꯨꯔꯦ ꯁꯥꯔ ꯑꯣꯀꯦ ꯊꯣꯛꯑꯁꯤ ꯁꯤ ꯍꯥꯏꯗꯨꯅ ꯂꯣꯏꯌꯨꯝꯕ ꯑꯃꯗꯤ ꯁꯨꯔ ꯇꯨꯡꯗ ꯃꯥꯡꯗ ꯊꯣꯛꯃꯤꯟꯅꯔꯛꯂꯦ ꯃꯈꯣꯏꯅꯤꯅ ꯊꯣꯔꯛꯄ ꯂꯝꯕꯤꯗ ꯁꯔꯁꯁꯨ ꯊꯦꯡꯅꯔꯦ ꯁꯔꯁ ꯏꯕꯥꯏꯁꯥ ꯃꯌꯥꯝ ꯄꯨꯜꯂꯒ ꯂꯩꯍꯧꯔꯤꯁꯦ ꯒ꯭ꯔꯨꯞ ꯃꯤꯇꯤꯡꯒ ꯂꯩꯕ꯭ꯔꯥ ꯉꯔꯥꯡ ꯑꯩ ꯅꯉꯣꯟꯗ ꯍꯥꯏꯈ꯭ꯔꯤꯗꯨꯗꯤ ꯑꯗꯨꯒꯤ ꯋꯥꯔꯤ ꯁꯥꯗꯣꯛꯀꯦ ꯇꯧꯕ ꯁꯤ ꯍꯥꯏꯔꯒ ꯂꯣꯏꯌꯨꯝꯕꯗꯨ ꯃꯥꯡ ꯊꯥꯗꯨꯅ ꯆꯠꯈ꯭ꯔꯦ ꯁꯔꯁꯇꯨ ꯇꯨꯡꯗ ꯏꯟꯅꯩ ꯑꯣꯐꯤꯁꯀꯤ ꯁ꯭ꯇꯥꯐ ꯃꯌꯥꯝ ꯄꯨꯜꯂꯒ ꯀꯥ ꯑꯃꯗ ꯂꯩꯔꯝꯃꯤ ꯂꯣꯏꯌꯨꯝꯕ ꯆꯪꯂꯛꯄ ꯎꯕꯗ ꯃꯍꯩ ꯍꯧꯒꯠꯅꯔꯛꯂꯦ ꯑꯦꯚ꯭ꯔꯤꯋꯥꯟ ꯄ꯭ꯂꯤꯖ ꯇꯦꯛ ꯑ ꯁꯤꯠ ꯀꯔꯤ ꯀꯝꯄ꯭ꯂꯦꯟ ꯂꯩꯕꯒꯤꯅꯣ ꯅꯈꯣꯏꯅ ꯔꯤꯖꯥꯏꯟ ꯇꯧꯔꯁꯦꯅ ꯈꯟꯅꯔꯝꯂꯤꯕ ꯑꯦꯝꯄ꯭ꯂꯣꯌꯤ ꯅꯨꯄꯥ ꯑꯃꯅ ꯁꯥꯔ ꯍꯟꯗꯛ ꯊꯣꯛꯏꯕ ꯊꯧꯗꯣꯛꯁꯤꯗ ꯀꯝꯄꯅꯤꯒꯤꯁꯤꯗ ꯅꯠꯇꯅ ꯀꯝꯄꯅꯤꯁꯤꯗ ꯊꯕꯛ ꯇꯧꯔꯤꯕ ꯑꯩꯈꯣꯏꯒꯤꯗꯨ ꯏꯃꯦꯖ ꯌꯥꯝ ꯁꯣꯛꯏ ꯑꯗꯨꯅ ꯃꯈꯥ ꯇꯥꯅ ꯊꯕꯛ ꯇꯧꯕ ꯉꯝꯒꯗꯕ ꯃꯥꯟꯗ꯭ꯔꯦ ꯑꯦꯝꯄ꯭ꯂꯣꯌꯤ ꯅꯨꯄꯤ ꯑꯃꯅ ꯑꯃꯨꯛ ꯊꯧꯗꯣꯛꯇꯨꯕꯨ ꯆꯨꯝꯃꯝꯕꯁꯨ ꯌꯥꯏ ꯂꯥꯜꯂꯝꯕꯁꯨ ꯌꯥꯏ ꯑꯗꯨꯕꯨ ꯊꯧꯗꯣꯛꯇꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯝꯄꯅꯤ ꯑꯁꯤ ꯊꯥꯖꯅꯕ ꯂꯩꯔꯛꯇꯕꯗꯒꯤ ꯆꯥꯡꯁꯨ ꯋꯥꯡꯈꯠꯂꯛꯂꯅꯤ ꯀꯝꯄꯅꯤꯒꯤ 4ꯗ ꯂꯩꯕ ꯑꯦꯝꯄ꯭ꯂꯣꯌꯤ ꯃꯔꯛꯇꯒꯤ ꯑꯃꯅ ꯄꯕ꯭ꯂꯤꯛꯅ ꯊꯥꯖꯗꯕ ꯍꯥꯏꯕꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯋꯦ ꯑꯣꯐ ꯔꯦꯁꯄꯣꯟꯁ ꯃꯈꯥ ꯄꯣꯜꯂꯤ ꯐꯅ ꯏꯔꯥꯡ ꯊꯣꯛꯁꯅꯨ ꯑꯩꯈꯣꯏꯅ ꯊꯋꯥꯏ ꯌꯥꯎꯅ ꯍꯣꯠꯅꯔꯗꯤ ꯄꯕ꯭ꯂꯤꯛꯅ ꯀꯩꯁꯨ ꯁꯥꯎꯐꯝ ꯊꯣꯛꯇꯦꯅ ꯑꯇꯣꯞꯄ ꯁꯥꯏꯠꯇꯒꯤ ꯅꯨꯄꯤ ꯑꯃꯅ ꯑꯃꯨꯛ ꯈꯨꯝꯃꯛꯏ ꯐꯅ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯄꯕ꯭ꯂꯤꯛꯀꯤ ꯃꯤꯠꯌꯦꯡꯗ ꯑꯩꯈꯣꯏꯁꯦ ꯁꯦꯔꯥꯟꯅ ꯑꯗꯨꯝ ꯎꯔꯗꯧꯅꯤ ꯑꯗꯨꯅ ꯏꯀꯥꯏꯕ ꯌꯥꯝ ꯅꯪꯉꯛꯀꯅꯤ ꯅꯥꯀꯟ ꯑꯃꯗꯒꯤ ꯑꯃꯅ ꯍꯥꯏ ꯑꯃꯅ ꯑꯃ ꯍꯥꯏ ꯅꯤꯡꯉꯥꯏ ꯁꯪꯗꯥꯅꯔꯛꯀꯦ ꯇꯧꯔꯛꯂꯦ ꯂꯣꯏꯌꯨꯝꯕꯁꯨ ꯈꯣꯟ ꯈꯤꯇꯞ ꯀꯜꯂꯞꯅ ꯁꯥꯏꯂꯦꯟ ꯄ꯭ꯂꯤꯖ ꯊꯣꯛꯏꯕ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯦ ꯁꯣꯜꯚ ꯇꯧꯁꯦ ꯍꯥꯏꯅ ꯃꯤꯇꯤꯡꯁꯦ ꯀꯧꯕꯅꯤ ꯅꯈꯣꯏ ꯃꯁꯦꯟ ꯈꯟꯅꯅꯕ ꯅꯠꯇꯦ ꯃꯌꯥꯝꯗꯨ ꯇꯨꯃꯤꯟ ꯂꯩꯅꯈ꯭ꯔꯦ ꯂꯣꯏꯌꯨꯝꯕꯅ ꯅꯥꯀꯟ ꯑꯅꯤꯃꯛꯀꯤ ꯋꯥ ꯇꯥꯔꯦ ꯑꯔꯥꯟꯕꯁꯨ ꯑꯝꯇ ꯅꯠꯇꯦ ꯑꯗꯨꯕꯨ ꯑꯩꯕꯨ ꯍꯥꯏꯖꯧ ꯍꯥꯏꯔꯒꯗꯤ ꯃꯇꯝ ꯀꯨꯏꯅ ꯅꯈꯣꯏ ꯑꯩꯈꯣꯏ ꯀꯝꯄꯅꯤꯁꯤꯒꯤ ꯏꯟꯚꯥꯏꯔꯣꯟꯃꯦꯟ ꯃꯈꯥꯗ ꯀꯨꯏꯅ ꯁꯥꯡꯅ ꯄꯨꯟꯗꯨꯅ ꯀꯣꯟꯗꯨꯅ ꯂꯩꯃꯤꯟꯅꯔꯛꯂꯕꯅꯤ ꯂꯝꯖꯤꯡ ꯃꯦꯔꯥ ꯀꯝꯄꯅꯤ ꯑꯁꯤꯒꯤ ꯃꯄꯥꯟꯗꯒꯤ ꯑꯗꯣꯝꯒꯤ ꯑꯋꯥꯠ ꯑꯄꯥ ꯈꯔꯗ ꯑꯣꯏꯔꯁꯨ ꯃꯦꯟꯈꯠꯅꯔꯛꯂꯤꯕꯅꯤ ꯑꯗꯨꯒꯨꯝꯂꯕ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯑꯗꯣꯝꯒꯤ ꯃꯇꯦꯡ ꯑꯣꯏꯗꯨꯅ ꯂꯥꯛꯄ ꯀꯝꯄꯅꯤꯁꯤꯅ ꯑꯋꯥꯕ ꯇꯥꯔꯛꯂꯕ ꯀꯥꯟꯗ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯀꯝꯄꯅꯤꯁꯤꯕꯨ ꯀꯔꯝꯅ ꯉꯥꯛꯀꯅꯤ ꯀꯔꯝꯅ ꯁꯦꯝꯒꯠꯀꯅꯤ ꯍꯥꯏꯅ ꯈꯟꯗꯅ ꯀꯝꯄꯅꯤꯁꯤꯕꯨ ꯃꯤꯔꯥꯏꯒꯦ ꯍꯥꯏꯅ ꯈꯜꯂꯛꯂꯤꯕꯁꯤꯅ ꯀꯔꯤꯒꯤꯅꯣ ꯍꯥꯏꯅ ꯍꯪꯖꯅꯤꯡꯏ ꯃꯌꯥꯝꯗꯣ ꯇꯨꯃꯤꯟ ꯂꯩꯅꯩ ꯃꯔꯨ ꯂꯨꯞꯊꯈꯤꯕꯁꯨ ꯌꯥꯎꯔꯦ ꯔꯤꯖꯥꯏꯟ ꯇꯧꯕ ꯇꯧꯗꯕ ꯅꯪꯒꯤ ꯑꯄꯥꯝꯕꯅꯤ ꯑꯗꯨꯕꯨ ꯋꯥꯈꯜ ꯑꯃꯨꯛꯇꯪ ꯃꯨꯟꯅ ꯈꯟꯕꯤꯒꯣ ꯀꯝꯄꯅꯤ ꯑꯁꯤꯕꯨ ꯀꯟꯕꯗ ꯁꯔꯨꯛ ꯌꯥꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯀꯝꯄꯅꯤ ꯑꯁꯤꯕꯨ ꯃꯤꯔꯥꯏꯗꯨꯅ ꯊꯥꯗꯣꯛꯂꯝꯕ ꯉꯝꯒꯗ꯭ꯔꯥ ꯍꯥꯏꯕꯗꯣ Okay then, I hope everybody knows what to take your decision wisely. And with that, the meeting is dismissed. Hairamlaga loyumba roomdagi thokre. Employees sing adu amaga yengnaraga kari toksigi haina khanaragle. Loyumbagi cabin dani sarasna. Ibaisa nahandagi hotel do sistawduna thamkrabani. Loyumbana ai somtang chatlaga yengsalugena khanmani. Nahandagi hotel dugi pot amta siptawdribana tra.
ꯇꯧꯗ꯭ꯔꯤ ꯑꯗꯨꯒꯤꯗꯤ ꯍꯣꯇꯦꯜꯒꯤ ꯔꯨꯝ ꯈꯨꯗꯤꯡꯃꯛ ꯆꯪꯗꯨꯅ ꯀꯨꯞꯅ ꯌꯦꯡꯒꯗꯧꯅꯤ ꯏꯟꯁꯄꯦꯛꯁꯟꯗꯨꯁꯨ ꯑꯈꯟꯅꯕ ꯑꯩꯈꯣꯏ ꯈꯔ ꯈꯛꯇ ꯆꯠꯂꯒ ꯌꯦꯡꯁꯤꯜꯂꯨꯅꯕ ꯄ꯭ꯂꯥꯟ ꯑꯃ ꯁꯤꯜꯂꯨ ꯏꯕꯥꯏꯆꯥ ꯄꯔꯃꯤꯁꯟ ꯌꯥꯎꯗ꯭ꯔꯗꯤ ꯆꯪꯕ ꯌꯥꯔꯛꯀꯗꯕ ꯃꯥꯟꯗꯦ ꯄꯔꯃꯤꯁꯟꯒꯤꯗꯤ ꯑꯩ ꯂꯧꯔꯒꯦ ꯀꯔꯤꯒꯤ ꯌꯥꯔꯣꯏꯗꯣꯏꯅꯣ ꯑꯩꯈꯣꯏ ꯏꯁꯥꯒꯤ ꯍꯣꯇꯦꯜꯗ ꯏꯁꯥꯅ ꯆꯪꯕꯕꯣ ꯁꯔꯁꯇꯤ ꯋꯥꯔꯤꯗꯣ ꯑꯣꯏꯊꯣꯛꯂꯣꯏꯗꯕ ꯃꯑꯣꯡꯗ ꯄꯨꯊꯣꯔꯛꯅꯕ ꯍꯣꯠꯅꯔꯤ ꯇꯟꯖꯥꯗꯨꯗ ꯂꯣꯏꯌꯨꯝꯒꯤ ꯀꯦꯕꯤꯟꯒꯤ ꯊꯣꯡꯗꯨ ꯊꯤꯜꯂꯛꯏ ꯌꯦꯁ ꯀꯃꯤꯟ ꯑꯣꯐꯤꯁꯇꯨꯒꯤ ꯑꯦꯝꯄ꯭ꯂꯣꯌꯤ ꯑꯃꯠꯇ ꯈꯥꯛꯇ ꯂꯣꯏꯌꯨꯝꯕꯒꯤ ꯀꯥꯗ ꯂꯣꯏ ꯆꯪꯂꯛꯏ ꯀꯩ ꯂꯩꯔꯦ ꯃꯌꯥꯝ ꯃꯔꯛꯇꯨꯗꯒꯤ ꯑꯦꯝꯄ꯭ꯂꯣꯌꯤ ꯅꯨꯄꯥ ꯑꯃꯅ ꯁꯔ ꯑꯩꯈꯣꯏ ꯁꯔꯗ ꯂꯥꯜꯂꯦ ꯍꯥꯏꯒꯦꯅ ꯆꯪꯖꯔꯛꯄꯅꯤ ꯑꯩꯈꯣꯏꯁꯨ ꯃꯤꯅ ꯀꯔꯤ ꯍꯥꯏꯅꯒꯤꯅꯤ ꯉꯥꯡꯅꯒꯤꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯍꯧꯈꯤꯕ ꯂꯣꯏꯅ ꯀꯥꯎꯊꯣꯛꯂꯨꯔꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯂꯣꯏꯅ ꯁ꯭ꯇ꯭ꯔꯥꯏꯛ ꯍꯟꯗꯣꯛꯆꯔꯦ ꯑꯗꯨꯒ ꯀꯝꯄꯅꯤ ꯑꯁꯤꯕꯨ ꯍꯥꯟꯅꯒꯤ ꯃꯑꯣꯡꯗ ꯍꯟꯖꯤꯟꯅꯕ ꯀꯟꯅ ꯍꯣꯠꯅꯖꯒꯅꯤ ꯂꯣꯏꯌꯨꯝꯕꯅ ꯀꯥꯏꯗꯦ ꯅꯣꯏꯁꯨ ꯃꯁꯥꯅ ꯋꯥꯈꯜꯗꯣ ꯂꯥꯛꯄ ꯇꯥꯕꯅꯤ ꯑꯗꯨꯕꯨ ꯅꯣꯏꯅ ꯈꯪꯒꯗꯕ ꯑꯃꯅ ꯑꯩꯈꯣꯏ ꯀꯅꯥꯗꯁꯨ ꯂꯥꯜꯂꯨꯕ ꯂꯩꯇꯦ ꯍꯧꯖꯤꯛ ꯁꯔ ꯄꯥꯏꯈꯣꯝꯕꯒꯤ ꯃꯊꯛꯇ ꯁꯤꯔꯤꯕ ꯃꯔꯥꯜꯁꯤꯁꯨ ꯑꯔꯥꯟꯕꯅꯤ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯃꯌꯥꯝ ꯃꯥꯡꯗ ꯁꯣꯏꯗꯅ ꯃꯌꯦꯛ ꯁꯦꯡꯉꯛꯀꯗꯕ ꯋꯥꯐꯝꯅꯤ ꯑꯗꯨ ꯐꯥꯎꯕ ꯋꯥꯔꯁꯨ ꯋꯥꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯂꯞ ꯈꯪꯃꯤꯟꯅꯈꯤꯁꯤ ꯑꯦꯝꯄ꯭ꯂꯣꯌꯤ ꯃꯌꯥꯝꯗꯨꯁꯨ ꯍꯣꯏ ꯁꯔ ꯍꯥꯏꯅ ꯂꯣꯏꯅ ꯌꯥꯅꯈ꯭ꯔꯦ ꯌꯥꯔꯦ ꯌꯥꯔꯦ ꯏꯁꯥ ꯏꯁꯥꯒꯤ ꯊꯧ ꯇꯧꯕꯤꯔꯨꯔꯣ ꯂꯣꯏꯌꯨꯝꯕꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯩꯔꯤꯕ ꯃꯌꯥꯝꯗꯨꯁꯨ ꯃꯁꯥ ꯃꯁꯥꯒꯤ ꯐꯝꯐꯝꯗ ꯆꯪꯂꯒ ꯃꯊꯧ ꯇꯧꯕ ꯍꯧꯅꯈ꯭ꯔꯦ ꯃꯌꯥꯝ ꯃꯔꯛꯇꯒꯤ ꯅꯨꯄꯥ ꯑꯃ ꯃꯤꯔꯛ ꯅꯥꯔꯛ ꯌꯦꯡꯂꯒ ꯃꯄꯥꯟꯗ ꯊꯣꯔꯛꯏ ꯑꯗꯨꯒ ꯑꯣꯐꯤꯁꯀꯤ ꯀꯥꯆꯤꯟ ꯑꯃꯗ ꯃꯤ ꯀꯣꯔꯣꯛ ꯀꯣꯔꯣꯛ ꯑꯣꯠꯂꯒ ꯀꯣꯜ ꯇꯧꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯩ ꯍꯜꯂꯣ ꯑꯩꯈꯣꯏꯅ ꯈꯜꯂꯝꯕꯒ ꯂꯣꯏ ꯑꯣꯟꯅꯔꯦ ꯄ꯭ꯂꯥꯟꯗꯣ ꯐꯦꯜ ꯑꯣꯏꯔꯦ ꯑꯩ ꯀꯣꯟꯅ ꯇꯧꯔꯛꯑꯒꯦ ꯍꯧꯖꯤꯛ ꯑꯣꯐꯤꯁꯇ ꯂꯩ ꯊꯝꯃꯦ ꯁꯤ ꯍꯥꯏꯔꯒ ꯑꯣꯟꯊꯣꯔꯛꯄꯗ ꯁꯔꯁ ꯂꯦꯞꯂꯒ ꯂꯩꯔꯝꯕ ꯎꯕꯗ ꯅꯨꯄꯥꯗꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯁꯔ ꯆꯪꯉꯣ ꯅꯊꯧ ꯇꯧꯔꯨꯔꯣ ꯅꯨꯄꯥꯗꯨꯁꯨ ꯍꯥꯊꯨ ꯍꯥꯊꯨ ꯆꯦꯟꯁꯤꯟꯈꯤ ꯁꯔꯁ ꯉꯥꯏꯍꯥꯛ ꯂꯦꯞꯇꯨꯅ ꯃꯐꯝꯗꯨꯗ ꯂꯩꯍꯧꯏ ꯑꯁꯣꯝꯒꯤ ꯌꯨꯝꯗꯅꯤ ꯍꯦꯟꯊꯣꯏꯕꯤ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯣꯡꯅꯕ ꯀꯟꯅ ꯂꯥꯛꯅꯩ ꯄꯥꯏꯈꯣꯝꯕꯁꯨ ꯉꯁꯥꯏꯗꯒꯤ ꯇꯨꯡ ꯀꯣꯏꯟ ꯏꯟꯅꯕ ꯂꯦꯞꯇꯦ ꯁꯔ ꯉꯥꯏꯍꯥꯛꯇ ꯁ꯭ꯋꯥꯏꯗ ꯂꯩꯆꯣꯕ ꯌꯨꯝꯗꯤ ꯀꯩꯅꯣ ꯂꯩꯅꯤꯡꯕ ꯃꯐꯝꯗ ꯂꯩꯅꯤ ꯆꯥꯛ ꯊꯣꯡꯕꯗꯅꯦ ꯌꯥꯝ ꯌꯦꯠꯂꯦ ꯍꯥꯏꯕ ꯑꯩ ꯅꯪꯉꯣꯟꯗ ꯀꯩ ꯇꯧꯈ꯭ꯔꯒꯦ ꯅꯪ ꯆꯥꯛ ꯊꯣꯡꯗꯧꯕ ꯑꯗꯨꯝ ꯊꯣꯡ ꯌꯥꯗ꯭ꯔꯣ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯅꯣꯛꯂꯒ ꯕꯁꯟ ꯂꯩꯕ ꯑꯗꯨꯗ ꯉꯥꯗꯨꯅ ꯂꯦꯞꯇꯒ ꯍꯦꯟꯊꯣꯏꯕꯤꯅ ꯊꯕꯛ ꯇꯧꯔꯤꯗꯣ ꯌꯦꯡꯂꯤ ꯁꯔ ꯑꯝꯇ ꯍꯟꯇꯣꯛ ꯄꯥꯏꯈꯣꯝꯕ ꯃꯁꯥꯗꯣ ꯈꯔ ꯆꯠꯊꯣꯛꯏ ꯈꯔꯒ ꯍꯟꯇꯣꯛ ꯈꯔ ꯑꯃꯨꯛ ꯆꯠꯊꯣꯛꯏ ꯍꯦꯟꯊꯣꯏꯕꯤ ꯃꯈ꯭ꯋꯥꯡ ꯃꯦꯠꯂꯒ ꯄꯥꯏꯈꯣꯝꯕꯗ ꯄꯤꯁꯨꯝ ꯑꯅꯤ ꯁꯨꯛꯆꯤꯜꯂꯒ ꯌꯦꯡꯂꯒ ꯈꯪꯂꯥꯎ ꯂꯥꯎꯔꯛꯏ ꯁꯔ ꯀꯩꯅꯦ ꯁꯣꯅꯣ ꯆꯨꯕꯤꯁꯤꯗꯤ ꯈꯪꯕꯨ ꯈꯪꯉꯤꯅꯦ ꯉꯁꯤ ꯑꯩ ꯁꯥꯎꯔꯛꯇꯅꯀꯣ ꯈꯥꯕꯩꯁꯤꯅ ꯊꯥꯔꯛꯇꯅ ꯍꯔꯤꯡ ꯅꯨꯡꯅꯥꯡ ꯑꯣꯟꯅꯤ ꯁꯣꯅꯣ ꯈꯥꯕꯩꯅ ꯀꯅꯥꯅ ꯊꯣꯝꯕꯗ ꯍꯔꯤꯡ ꯅꯨꯡꯅꯥꯡ ꯑꯣꯟꯅꯩ ꯅꯪꯁꯨ ꯆꯥꯃꯁꯇ ꯊꯣꯝꯃꯛꯀꯦ ꯀꯨꯔꯥꯛ ꯑꯣꯟꯕ ꯌꯦꯡꯁꯤ ꯁꯤ ꯍꯥꯏꯔꯒ ꯅꯥꯀꯟꯗꯒꯤ ꯁ꯭ꯄꯨꯟ ꯑꯃ ꯂꯧꯈꯠꯂꯒ ꯍꯦꯟꯊꯣꯏꯕꯤꯒꯤ ꯃꯀꯣꯛꯇ ꯇꯞꯂꯞꯅ ꯊꯥꯏ ꯇꯣ ꯑꯣꯟꯕ꯭ꯔꯥ ꯑꯣꯟꯁꯨ ꯑꯣꯟꯗꯦ ꯑꯗꯨꯝꯕ ꯑꯣꯏꯔꯣꯏ ꯄꯥꯔꯣꯏꯗꯕ ꯑꯣ ꯁꯔ ꯍꯥꯎꯅꯦ ꯇꯟꯖꯥꯗꯨꯗ ꯆꯥꯛꯈꯨꯝꯒꯤ ꯊꯣꯡꯖꯤꯜ ꯄꯥꯟꯗꯒꯤ ꯄꯣꯠ ꯇꯥꯈꯤꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯏ ꯑꯅꯤꯗꯨ ꯆꯞ ꯆꯞ ꯂꯦꯞꯇꯨꯅ ꯌꯦꯡꯂꯦ ꯄ꯭ꯔꯃꯣꯗꯤꯅꯤꯅ ꯍꯧꯗꯣꯡꯅꯦꯍꯦ ꯍꯧꯗꯣꯡ ꯍꯩꯃ ꯁꯣꯏꯔꯦ ꯃꯤꯌꯥꯎ ꯍꯥꯏꯔꯝꯃꯁꯨ ꯐꯗꯧꯕ ꯏꯃꯥ ꯂꯥꯛꯑꯦ ꯇꯣ ꯁꯔ ꯑꯝꯇ ꯊꯣꯛꯈ꯭ꯔꯣ ꯆꯠꯂꯣ ꯍꯥꯏꯕꯅꯦ ꯁꯤ ꯍꯥꯏꯔꯒ ꯄꯥꯏꯈꯣꯝꯕꯕꯨ ꯏꯟꯊꯣꯛꯏ ꯏꯜꯂꯤꯅꯦ ꯆꯠꯂꯦ ꯁꯣꯅꯣ ꯆꯨꯕꯤ ꯅꯪ ꯅꯥꯛꯇ ꯂꯩꯔꯗꯤ ꯁꯤꯕꯝ ꯅꯥꯕ ꯑꯝꯇ ꯈꯪꯉꯣꯏꯗꯕ ꯖꯥꯠꯅꯤ ꯑꯅꯥꯕ ꯃꯤꯁꯤꯗ ꯍꯦꯛꯇ ꯑꯣꯠꯂꯦꯕ ꯁꯤ ꯍꯥꯏꯔꯝꯂꯒ ꯄꯥꯏꯈꯣꯝꯕ ꯃꯨꯛꯈꯥꯏꯔꯒ ꯊꯣꯛꯈ꯭ꯔꯦ ꯅꯥꯅꯤ ꯌꯥꯝ ꯅꯥꯅꯤꯕ ꯅꯪ ꯈꯤꯡꯀꯣꯡ ꯍꯥꯏꯁꯤꯅꯤ ꯄꯥꯏꯈꯣꯝꯕꯁꯨ ꯃꯄꯥꯟꯗ ꯊꯣꯔꯛꯂꯒ ꯄ꯭ꯔꯃꯣꯗꯤꯅꯤꯕꯨ ꯀꯧꯔꯛꯏ ꯏꯃꯥ ꯀꯥꯏ ꯆꯠꯂꯨꯔꯒꯦ ꯍꯣ ꯂꯣꯏꯅ ꯁꯨꯅꯕ ꯆꯠꯂꯨꯔꯦ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯀꯦꯠ ꯐꯦꯁ ꯑꯁ ꯀꯩꯅꯣꯗ ꯑꯩꯈꯣꯏ ꯏꯃꯥꯁꯦ ꯉꯥꯎꯔꯕ ꯀꯩꯅꯣꯝ ꯇꯧꯔꯦ ꯉꯥꯎꯗꯦ ꯏꯃꯥ ꯂꯣꯏꯅ ꯒ꯭ꯌꯥꯟ ꯇꯥꯏꯀꯣ ꯅꯃꯥꯏꯗꯣ ꯊꯥꯕ ꯈꯔ ꯇꯣꯛ ꯑꯌꯦꯡꯕ ꯑꯩꯈꯣꯏꯒꯤꯁꯨ ꯈꯔ ꯈꯜꯂꯨꯅꯦ ꯅꯪꯕꯣ ꯌꯥꯏꯍꯦ ꯑꯩꯈꯣꯏ ꯏꯃꯥꯁꯦ ꯂꯥꯏ ꯈꯨꯔꯨꯝꯕ ꯆꯠꯂꯨꯕꯗꯩ ꯂꯥꯏ ꯊꯣꯡꯉꯕ ꯈꯪꯗꯦ ꯁꯤ ꯍꯥꯏꯔꯒ ꯍꯧꯒꯠꯂꯒ ꯏꯀꯥꯏ ꯈꯥꯡꯗꯒꯤ ꯃꯥꯒꯤ ꯀꯥꯗ ꯆꯪꯈ꯭ꯔꯦ ꯄ꯭ꯔꯃꯣꯗꯤꯅꯤ ꯅꯣꯛꯂꯒ ꯃꯆꯥꯒꯤ ꯃꯇꯧ ꯌꯦꯡꯖꯍꯧꯏ ꯄꯣꯏꯔꯩꯅ ꯂꯥꯛꯑꯣ ꯆꯪꯉꯣ ꯂꯣꯏꯌꯨꯝꯕꯅ ꯌꯥꯝ ꯊꯤ ꯅꯨꯡꯉꯥꯏ ꯂꯩꯔꯝꯃꯤ ꯖꯥꯠꯅꯤꯅꯦ ꯁꯔ ꯍꯣꯏꯒꯤꯁꯤꯗꯤ ꯄꯪꯂꯩ ꯂꯩꯔꯤꯕ ꯍꯥꯏꯗꯨꯅꯤꯗ ꯂꯣꯏꯌꯨꯝꯕꯅ ꯇꯣꯡꯉꯛꯏꯕ ꯈꯣꯡꯎꯞꯇꯣ ꯂꯧꯊꯣꯛꯀꯦ ꯇꯧꯏ ꯄꯣꯏꯔꯩꯅ ꯌꯥꯔꯦ ꯂꯧꯊꯣꯛꯇ꯭ꯔꯁꯨ ꯌꯥꯝ ꯃꯣꯠꯄꯅꯤ ꯅꯨꯡꯉꯥꯏꯇꯦꯗ ꯁꯔ ꯑꯗꯨꯝ ꯂꯧꯊꯣꯛꯑꯝꯃꯒꯦ ꯁꯤ ꯍꯥꯏꯔꯒ ꯈꯣꯡꯎꯞꯇꯣ ꯂꯧꯊꯣꯛꯑ ꯀꯥꯈꯠꯂꯛꯏ ꯃꯅꯨꯡꯗ ꯑꯣꯏꯅ ꯐꯝꯃꯨꯔꯁꯤꯀꯣ ꯃꯥꯡꯒꯣꯜ ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯐꯝꯃꯁꯨ ꯌꯥꯏꯗ ꯁꯔ ꯁꯥꯟꯅꯗꯧ ꯋꯥꯔꯤꯁꯦ ꯌꯥꯝ ꯁꯥꯡꯉꯤꯅꯦ ꯍꯥꯏꯅ ꯏꯃꯨꯡꯗ ꯆꯪꯉꯛꯇꯨꯅ ꯁꯣꯐꯥ ꯀꯥꯗ ꯐꯝꯃꯤꯟꯅꯔꯦ ꯄꯣꯏꯔꯩꯅ ꯂꯣꯏꯌꯨꯝꯕꯕꯨ ꯋꯥꯔꯤ ꯈꯔ ꯁꯥꯁꯤ ꯍꯥꯏꯅ ꯃꯥꯒꯤ ꯃꯌꯨꯝꯗ ꯂꯥꯛꯎ ꯍꯥꯏꯅ ꯀꯧꯕꯅꯤ ꯀꯔꯤ ꯋꯥ ꯑꯣꯏꯔꯕꯅꯣ ꯁꯔꯅ ꯍꯥꯏꯒꯦ ꯍꯥꯏꯕꯕꯨ ꯋꯥꯔꯤꯕꯨꯗꯤ ꯑꯔꯨꯕ ꯅꯠꯇꯦꯗ
ꯑꯗꯣ ꯃꯤꯡꯒꯧꯁꯤ ꯏꯀꯣꯏ ꯀꯣꯏꯅꯔꯅꯤ ꯑꯩꯁꯨ ꯍꯧꯖꯤꯛ ꯗ꯭ꯌꯨꯇꯤꯗ ꯂꯩꯕ ꯅꯠꯇꯕꯅꯤꯅ ꯌꯥꯝ ꯐꯣꯔꯃꯦꯜ ꯑꯣꯏꯕ ꯅꯨꯡꯉꯥꯏꯇꯦ ꯇꯥꯃꯣꯔ ꯀꯩꯅꯣ ꯑꯄꯥꯝꯕ ꯃꯤꯡꯇ ꯀꯧ ꯍꯣꯏ ꯇꯥꯃꯣ ꯀꯧꯕꯁꯤꯅ ꯈꯔ ꯅꯛꯅꯕ ꯍꯦꯛ ꯃꯥꯜꯂꯦ ꯁꯤ ꯍꯥꯏꯔꯒ ꯑꯅꯤꯗꯣ ꯍꯥꯏꯐꯦꯠ ꯅꯣꯛꯏ ꯄꯣꯏꯔꯩꯅ ꯆꯥꯔ ꯀꯩꯅꯣꯝ ꯊꯛꯈꯤꯁꯦ ꯇꯥꯃꯣ ꯌꯥꯔꯅꯤꯗ ꯍꯦ ꯌꯥꯗꯦ ꯀꯨꯏꯔꯣꯏ ꯏꯆꯟ ꯇꯥꯕ꯭ꯔꯅꯦ ꯅꯪꯕꯨ ꯏꯆꯟ ꯇꯥꯃꯣ ꯀꯩ ꯍꯥꯏꯒꯦ ꯅꯕꯨꯡ ꯂꯥꯛꯏꯁꯦ ꯆꯥ ꯑꯃꯨꯛꯇ ꯂꯣꯜꯂ ꯄꯨꯊꯣꯔꯛꯑꯣ ꯍꯣꯏ ꯄꯣꯏꯔꯩꯅ ꯋꯥꯔꯤꯁꯦ ꯁꯨꯃꯥꯏꯅ ꯇꯧꯕꯅꯤ ꯑꯩꯅ ꯕꯤꯛꯇꯤꯝꯅꯦꯅ ꯀꯦꯁ ꯇꯧꯔꯛꯏꯕ ꯅꯨꯄꯤꯗꯨꯒꯤ ꯃꯔꯤ ꯃꯈꯣꯡ ꯊꯤꯒꯠꯂꯨꯕꯅꯤ ꯇꯥꯃꯣ ꯅꯨꯄꯤꯗꯨꯒꯤ ꯗꯤꯇꯦꯜꯁꯤꯡꯗꯤ ꯈꯪꯕ ꯉꯝꯂꯕ꯭ꯔꯥ ꯈꯔ ꯃꯈꯩꯗꯤ ꯈꯪꯕ ꯉꯝꯂꯦ ꯁꯤ ꯍꯥꯏꯗꯨꯅ ꯐꯥꯏꯜ ꯄꯨꯊꯣꯔꯛꯂꯒ ꯂꯣꯌꯨꯝꯕꯗ ꯎꯠꯂꯛꯏ ꯁꯤꯅ ꯃꯥꯒ ꯃꯔꯤ ꯂꯩꯅꯕ ꯐꯥꯏꯜꯅꯤ ꯋꯥꯔꯤꯁꯦ ꯈꯔ ꯄꯔꯁꯅꯦꯜ ꯑꯣꯏꯅ ꯁꯥꯅꯤꯡꯕꯒꯤ ꯑꯩꯅ ꯅꯪꯕꯨ ꯀꯧꯕꯅꯤ ꯃꯥꯒꯤ ꯀꯟꯇꯦꯛ ꯅꯝꯕꯔꯁꯤꯗꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯆꯠꯇ꯭ꯔꯦ ꯃꯥꯒꯤ ꯃꯣꯕꯥꯏꯜ ꯅꯝꯕꯔꯁꯦ ꯇ꯭ꯔꯦꯁ ꯇꯧꯕ ꯃꯇꯝꯗ ꯂꯥꯁ ꯀꯣꯜꯁꯤꯒꯤ ꯑꯣꯏꯅ ꯅꯝꯕꯔꯁꯤꯗ ꯇꯧꯔꯝꯃꯤ ꯑꯗꯨꯒ ꯂꯣꯀꯦꯁꯟꯅ ꯅꯈꯣꯏꯒꯤ ꯍꯣꯇꯦꯜꯗꯒꯤꯅꯤ ꯄꯣꯏꯔꯩꯅ ꯃꯥꯅ ꯈꯣꯝꯒꯠꯂꯛꯄ ꯔꯤꯄꯣꯔꯠꯁꯤꯡꯗꯨ ꯃꯊꯪ ꯎꯠꯇꯨꯅ ꯇꯥꯛꯂꯤ ꯂꯣꯌꯨꯝꯕꯅ ꯑꯗꯨꯗꯤ ꯍꯣꯇꯦꯜꯁꯦ ꯍꯥꯟꯅ ꯐꯖꯅ ꯏꯟꯚꯦꯁꯇꯤꯒꯦꯠ ꯇꯧꯕꯅ ꯐꯔꯣꯏꯗ꯭ꯔꯥ ꯑꯩꯁꯨ ꯃꯗꯨ ꯈꯜꯂꯝꯕꯅꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯉꯥꯛ ꯁꯦꯟꯕꯒꯤꯗꯤ ꯑꯩꯒꯤ ꯗꯥꯏꯇ ꯂꯧꯔꯤ ꯑꯀꯥꯏ ꯑꯇꯣꯏꯗꯤ ꯊꯣꯛꯂꯔꯣꯏꯗ ꯇꯥꯃꯣ ꯀ꯭ꯂꯤꯌꯨ ꯈꯔꯗꯤ ꯍꯣꯇꯦꯜꯗꯨꯗ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯑꯩꯅ ꯁꯨꯝ ꯆꯤꯡꯅꯕꯗ ꯊꯧꯗꯣꯛꯁꯤꯗ ꯑꯣꯐꯤꯁꯀꯤ ꯁ꯭ꯇꯥꯐ ꯈꯔꯒꯤ ꯈꯨꯖꯤꯜ ꯊꯧꯔꯥꯡꯁꯨ ꯌꯥꯎꯔꯝꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯑꯩꯁꯨ ꯑꯗꯨꯝꯅ ꯈꯜꯂꯤ ꯑꯗꯨꯒ ꯑꯃꯅ ꯅꯨꯄꯤꯁꯦ ꯄꯣꯠ ꯍꯨꯔꯥꯜꯂꯨꯕꯒꯤ ꯀꯦꯁ ꯑꯃꯁꯨ ꯏꯀꯨꯏ ꯀꯨꯏꯗ꯭ꯔꯤ ꯂꯣꯏꯁꯤꯟꯈꯤꯕ ꯇꯥꯃꯣ ꯊꯧꯗꯣꯛꯁꯤ ꯃꯤꯑꯣꯏ ꯈꯔꯅ ꯊꯑꯣꯏꯅ ꯈꯨꯅꯦꯛ ꯄꯤꯔꯒ ꯇꯧꯍꯟꯕ ꯑꯣꯏꯔꯝꯒꯅꯤ ꯆꯤꯡꯅꯤ ꯌꯦꯁ ꯑꯦꯛꯖꯦꯛꯠꯂꯤ ꯇ꯭ꯔꯦ ꯄꯥꯏꯗꯨꯅ ꯊꯕꯥꯁꯅꯥ ꯊꯣꯔꯛꯏ ꯇꯥꯃꯣ ꯆꯥ ꯄꯣꯏꯔꯩꯅ ꯅꯕꯨꯡꯗ ꯍꯥꯟꯅ ꯄꯤꯔꯣ ꯂꯣꯌꯨꯝꯕ ꯋꯥꯈꯜꯗ ꯃꯕꯨꯡ ꯒꯥꯏꯅ ꯍꯥꯏꯅꯦ ꯏꯆꯜꯒ ꯑꯣꯏꯕ ꯉꯝꯖꯔꯣꯏꯀꯣ ꯊꯕꯥꯁꯅꯥꯁꯨ ꯑꯣꯟꯁꯤꯜꯂꯛꯂꯒ ꯊꯑꯣꯏꯅ ꯍꯥꯏꯒꯦ ꯌꯥꯎꯕ ꯃꯑꯣꯡꯗ ꯏꯕꯨꯡ ꯁꯦ ꯆꯥ ꯄꯥꯏꯁꯦ ꯀꯩꯕ ꯅꯣꯛꯅꯤꯡꯕ ꯈꯥꯡꯂꯒ ꯆꯥ ꯄꯥꯏꯁꯦ ꯍꯣꯏ ꯊꯦꯡꯛꯁ ꯁꯤ ꯍꯥꯏꯗꯨꯅ ꯆꯥ ꯀꯞꯇꯨ ꯂꯧꯏ ꯇꯥꯃꯣꯒꯤꯁꯨ ꯀꯗꯥꯏ ꯂꯣꯌꯨꯝꯕ ꯊꯛꯆꯤꯜꯂꯨ ꯅꯆꯟꯅ ꯂꯣꯟꯕꯅꯤ ꯍꯥꯎꯕ ꯍꯥꯎꯇꯕꯗꯤ ꯈꯪꯗꯦꯗ ꯂꯣꯌꯨꯝꯕ ꯕꯤꯠ ꯏꯇꯦꯛ ꯇꯦꯛꯅ ꯍꯥꯎꯏꯗ ꯃꯥꯅ ꯂꯣꯟꯕꯅꯤꯅ ꯊꯕꯥꯁꯅꯥꯗꯤ ꯂꯣꯌꯨꯝꯕꯒꯤ ꯃꯇꯧ ꯎꯔꯒ ꯃꯃꯥꯏ ꯂꯩꯊꯣꯛꯂꯒ ꯅꯣꯛꯄ ꯈꯥꯡꯅꯕ ꯀꯟꯅ ꯍꯣꯠꯅꯩ ꯄꯣꯏꯔꯩ ꯃꯆꯟꯅꯨꯄꯤꯗ ꯌꯦꯡꯂꯒ ꯍꯥꯏ ꯀꯩꯅꯣ ꯅꯪꯅ ꯅꯣꯛꯇꯅ ꯂꯩꯔꯤꯗꯦ ꯊꯕꯛꯀ ꯆꯠꯂꯣꯏꯗ꯭ꯔꯣ ꯉꯁꯤ ꯅꯥꯏꯠ ꯗ꯭ꯌꯨꯇꯤ ꯇꯥꯏꯌꯦ ꯆꯠꯂꯣ ꯅꯊꯧ ꯇꯧꯔꯨꯔꯣ ꯊꯕꯥꯁꯅꯥ ꯆꯪꯈ꯭ꯔꯦ ꯂꯣꯌꯨꯝꯕꯁꯨ ꯃꯇꯣꯝꯇ ꯃꯨꯔꯨꯝ ꯁꯣꯟꯖꯩ ꯏꯕꯥꯏ ꯀꯧꯗꯧꯁꯤꯅ ꯇꯥꯃꯣ ꯍꯦꯛ ꯀꯧꯍꯜꯂꯦ ꯏꯇꯨ ꯑꯣꯏꯗꯣꯏꯁꯤꯅ ꯏꯆꯟ ꯍꯦꯛ ꯑꯣꯟꯊꯣꯛꯄꯤ ꯄ꯭ꯔꯥꯟꯁꯦ ꯄ꯭ꯔꯣꯛ ꯆꯥꯛꯇꯧꯅꯤꯍꯦ ꯁꯩꯇ ꯀꯔꯤ ꯍꯥꯏꯕ ꯂꯣꯌꯨꯝꯕꯅ ꯀꯩꯁꯨ ꯍꯥꯏꯗꯦꯗ ꯇꯥꯃꯣ ꯅꯨꯄꯤꯁꯤꯒꯤ ꯑꯦꯗ꯭ꯔꯦꯁꯁꯤꯗ ꯑꯃꯨꯛꯇꯪ ꯆꯠꯂꯒ ꯌꯦꯡꯊꯣꯛꯂꯨꯕꯅ ꯐꯔꯣꯏꯗ꯭ꯔꯥ ꯆꯠꯂꯨꯕꯕꯨꯗꯤ ꯀꯥꯏꯗꯦꯗ ꯑꯩ ꯍꯧꯖꯤꯛ ꯍꯦꯛꯇ ꯆꯠꯂꯨꯔꯒꯦ ꯊꯕꯛꯁꯦ ꯊꯤꯟꯊꯔꯒ ꯂꯩꯁꯤꯟꯕ ꯐꯠꯇ꯭ꯔꯦ ꯉꯥꯏꯈꯣ ꯑꯗꯨꯒꯤꯗꯤ ꯑꯩꯒ ꯆꯠꯁꯦ ꯐꯤ ꯑꯃꯨꯛꯇ ꯍꯣꯡꯂꯨꯈꯤꯒꯦ ꯍꯣꯏ ꯇꯥꯃꯣ ꯄꯣꯏꯔꯩ ꯃꯐꯤ ꯍꯣꯡꯕ ꯊꯣꯛꯈ꯭ꯔꯤꯉꯩꯗ ꯂꯣꯌꯨꯝꯕ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯒ ꯊꯣꯡꯖꯤꯜ ꯃꯌꯥꯗꯨꯗ ꯃꯃꯥꯏ ꯀꯨꯠꯂꯩ ꯂꯩꯔꯒ ꯈꯨꯅꯤꯡ ꯀꯥꯡꯗꯨꯅ ꯌꯦꯡꯅꯕ ꯀꯟꯅ ꯍꯣꯠꯅꯩ ꯊꯕꯥꯁꯅꯥ ꯅꯥꯀꯟꯗꯒꯤ ꯀꯔꯤ ꯃꯥꯡꯈ꯭ꯔꯒꯦ ꯈꯪꯕꯨ ꯈꯪꯉꯤꯅꯦ ꯄꯣꯠ ꯃꯥꯡꯈꯤꯕꯒ ꯌꯥꯎꯕ꯭ꯔꯥ ꯆꯦꯞꯊꯔ ꯌꯦꯡꯉꯝꯃꯤꯗꯦ ꯃꯥꯡꯕꯗꯤ ꯃꯥꯡꯗ꯭ꯔꯤ ꯃꯥꯡꯈꯤꯗꯧꯔꯕ ꯌꯨꯝꯁꯤꯗ ꯑꯩꯅ ꯌꯥꯝ ꯄꯥꯝꯖꯕ ꯄꯣꯠ ꯑꯃ ꯂꯩꯔꯦ ꯍꯨꯔꯥꯜꯂꯒ ꯆꯠꯈ꯭ꯔꯒꯦ ꯇꯧꯕ ꯄꯣꯠ ꯍꯨꯒꯦ ꯍꯥꯏꯕꯕꯨ ꯃꯄꯨꯗ ꯇꯥꯛꯅꯔꯒ ꯍꯨꯟꯅꯕ꯭ꯔꯣ ꯃꯄꯨꯗꯣ ꯑꯩꯅ ꯎꯍꯧꯔꯗꯤ ꯇꯥꯛꯅꯗ꯭ꯔꯁꯨ ꯌꯥꯔꯦꯗꯅ ꯏꯕꯨꯡ ꯊꯅꯥꯅꯤ ꯀꯥꯎꯗꯕ ꯐꯩꯀꯣ ꯅꯁꯨꯡꯂꯥꯡꯒꯤꯗꯤ ꯂꯤꯆꯩ ꯆꯥꯖꯔꯣ ꯍꯥꯏꯔꯁꯨ ꯆꯥꯖꯔꯒꯦ ꯇꯥꯟꯖꯥꯗꯨꯗ ꯄꯣꯏꯔꯩꯅ ꯀꯔꯤ ꯆꯥꯅꯕꯒꯤ ꯋꯥꯔꯤꯅꯣꯅꯦ ꯆꯥꯛ ꯆꯥꯅꯕꯒꯤ ꯋꯥꯔꯤꯅꯤꯗ ꯆꯥꯔꯒ ꯂꯣꯏꯔꯦꯗꯅ ꯏꯆꯟ ꯊꯣꯏꯕꯤ ꯍꯣꯏ ꯏꯁꯦꯟ ꯄꯥꯏꯈꯣꯝꯕ ꯍꯣꯏ ꯄꯨꯜꯂꯒ ꯆꯥꯔ ꯂꯣꯏꯔꯦ ꯐꯔꯦ ꯏꯆꯟ ꯇꯥꯃꯣ ꯊꯕꯛ ꯑꯃ ꯆꯠꯂꯨꯈꯤꯒे ꯊꯦꯡꯉꯛꯄ ꯌꯥꯏ ꯇꯝꯕ ꯉꯝꯗꯦꯀꯣ ꯍꯣꯏ ꯇꯥꯃꯣ ꯂꯣꯌꯨꯝꯕ ꯊꯣꯛꯑꯁꯤ ꯂꯥꯛꯑꯣ ꯁꯤ ꯍꯥꯏꯔꯝꯃꯒ ꯄꯣꯏꯔꯩꯅ ꯃꯥꯡ ꯊꯥꯔꯒ ꯊꯣꯛꯈ꯭ꯔꯦ ꯂꯣꯌꯨꯝꯕꯁꯨ ꯊꯕꯥꯁꯅꯥꯗ ꯑꯣꯟꯁꯤꯜꯂꯝꯃꯒ ꯄꯣꯠꯁꯦ ꯃꯊꯪ ꯂꯥꯛꯄꯗꯗꯤ ꯁꯣꯏꯗꯅ ꯍꯨꯔꯅꯤ ꯀꯩ ꯄꯣꯠꯅꯣ ꯍꯨꯗꯣꯏꯕ ꯊꯝꯃꯣꯏ ꯁꯤ ꯍꯥꯏꯔꯝꯃꯒ ꯃꯤꯆꯤ ꯊꯛ ꯈꯠꯆꯤꯜꯂꯝꯃꯒ ꯊꯣꯛꯈ꯭ꯔꯦ ꯍꯧꯖꯤꯛꯇꯗ ꯊꯕꯥꯁꯅꯥꯗꯣ ꯃꯃꯥꯏ ꯕꯪꯕꯪ ꯁꯥꯒꯠꯂꯛꯏ ꯃꯈꯨꯠꯅ ꯍꯨꯃꯥꯏ ꯍꯨꯝꯗꯨꯅ ꯁꯥꯒꯠꯂꯛꯂꯤꯕꯗꯣ ꯏꯪꯊꯅꯕ ꯍꯣꯠꯅꯕꯅꯤ ꯉꯝꯈꯤꯗ꯭ꯔꯦ